Ngasi April gi tang kunthra da ayuk phong basi phong da Manipur top channel ri pau khatang update pijage. Miyoi marfuga mari halak lagani Manipur mapanda haibadi Manipur bawan Guwahati da panduna lairiba Manipur gi miyoi marfuga mari lakriba me Manipur da halak lagani haina Manipur lenga ki health department gi additional director su oiriba Wangangloi Dr. Susi Kumar Mangang ge serol da haidi Miyoi sing asi ayuk pung taruk tagi numidjungba phawba entry point mauda receive tawgani symptom phangbasingna rims natragana jenims ta khudak refer tawgani symptom phangdabasingna escort tawduna Imphal gi quarantine center da test tawgani negative oibasingna home quarantine gi damak mayum da halan khigani haina su phongdorakri panduna leidiba miyoi sing masa masa gi state ta halakpa NSA na yahankhre Union Ministry of Home Affairs NSA na lockdown gi kangron khara kom thoklaga tuwan mafam da panduna leidiba miyoi sing masa masa gi state ta halhanbada yahankhre thorang asina maram oiraga lebaki tuwan mafam da panduna leidiba migrant worker mahairoi tourist amadi lai khurumba satkiba miyoi sing masa masa gi state ta halakpa yahalagane hiramasagi matang da Union Home Secretary na thokiba order amagi matung in state amada Union Secretary punamakna nodal authority sing haplaga loinana mapanagi sanglakadoriba miyoi sing adu lauksinabagi matangna kanglon ama semgadabani hairi mapana panduna leidiba miyoi sing sanghalakpa matamda ningthini screening tawraga loinana COVID-19 gi layong othoraktaba miyoi khaktamak sanghangadabani miyoi sing adu hek thunglabaga amuk hana screening tawgadabani amasung layong othoraktaba tarabasu home quarantine tawduna thamgadabani tangai phadrabadi institutional quarantine tawba mathautai hairi Ministry of Home Affairs na lakholakliba thorang asina maram oiraga lockdown tawkhibadagi tuwan mafamda panduna leidiba miyoi lakh kaya marumgi awaba kohalagani haina thajanari migrant workers sing thabak sufam nongpham leitabana awaba mayoknari class punamak lepkhiba maramna mahairoi sing su khudongsadaba mayoknari hairiba miyoi sing adu mayumda halakpa yadabana makhal kyagi awaba mayoknaduna lakhibani hauji tuwan mafamda panduna leidiba miyoi singi awaba ko hanabagi pandamda central government hairiba miyoi sing adu bus tonglaga masa masa gi poknafam state ta satnabagi ayaba pikhibane flight amasum train service di haujiksu adumak lepli hairi Marathana atopa marueba content masang khatang hapsaramge MLA taret ki mathakta disqualification case ki matangda speaker tribunal na me nipanda makhataba proceedings sathanaba matam lepkhre Atopa state ki wangbagi marueba paw manamu ahanbo oina plasma therapy na layengbada COVID-19 gi anaba ama mapung phana phagathanba ngamkhre Rajesh Tope Plasma therapy gi mating na leba asigi ahanbo oina COVID-19 gi anaba ama layeng sathabada mai pak le haina hauji COVID-19 gi case marang kaina leiriba Maharashtra gi health minister Rajesh Tope na nungaiba phongdorakli Mumbai da leiba Lilabati Hospital COVID-19 positive oiduna laikat nariba anaba amada plasma therapy sathaduna layengbada ahanbo oina mai pakpak ngamkhibane Hospital asigi doctor singna makhata na Mumbai da leiba BYL Nair Hospital su atopa COVID-19 gi anaba amada therapy asi ani subo na sizinaduna layeng sathaba hore ani subo anaba asi su soiduna mai pakna layeng ngamlagani haibagi song thajaba lairi haina su state asigi health minister na paumi singda layeng makhal asi malem goina sangyeng gi thakta sathariba amani maram aduna hausimaki oinadi malem pumbagi miyam ga akanba lan thengnariba COVID-19 asi layeng nabagi damak plasma therapy asi amata ngairaba layeng pathapni haina lawbamakti nganmale hairi masimangna praman tawraba achumba haibadudi oiba yakhiroi haina phungdokhi sairaksida Indian Council of Medical Research ICMR na lakriba sayol asigi manungda study ama sathaduna plasma therapy asina COVID-19 laksinaba honaba amadi makhal asigi anabasing layengbadat kadai fawba yetnaba leitraba achumba ama oigadage haibadu khangdoknaba thizinbagi thabak sathaba horagani hairi hiramasida miyoi samrigi yankhaina saruk yagani haina su plasma therapy gi matangda thabak tawriba government gi likhul singna phongdorakli loisilakpada mayamna kanaduba amasu maruiba pawng khatanga hapsaramge WhatsApp na group video call mi Nepal phawba samnaba yahankhre malem gi lebak punamakta yangna sanduragliba COVID-19 laisat manungda imung manung amadi marup mapanga digital platform da paw hena phawnaba ngamnabagi damakta WhatsApp na group amagi video call tawnaba yabagi missing asi Nepal phawba yahalagani hana lebak punamita lakthokre Facebook ki mapu oiriba company asina hai haukiba tha asida miyoi ayamana sangsata nongmada minute billion 15 rom WhatsApp call tawnaki hairi
WhatsApp na blog post amada haiki malem punamakta miyamna WhatsApp ta voice amade video calling tawnabagi sang hanadagi yamna hengale group calling asi yamna kana hale maramaduna users singna matam amada mi masing yamna samnaba yanaba hairakpa leire company asina WhatsApp video call natragana voice call asi saruk ani hengatuna mari dagi nipanda hengat hale COVID-19 lesat lakpadagi social distancing da hena puning sanglakpadagi Google Meet, Microsoft Teams, Zoom amade atai video calling tools sing sizinabagi sang singthanaba yaba sang hengalagle haukiba sayolda Facebook na mi yankhai phawba matam kaktana samnahanba yagadaba messenger room hawdokhrabani hainasu pauksi signi kuthangna phongdoro du mem aina pabla so hiblan ki biors mem ngak pigini share mem video si matang sai lusinjragen. Thank you.